ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯦꯜꯗꯤ ꯑꯣꯏꯕ ꯁ꯭ꯅꯦꯛꯁ ꯑꯃ ꯁꯦꯝꯕ ꯌꯦꯡꯃꯤꯟꯅꯁꯤ ꯌꯥꯝꯅ ꯏꯖꯤ ꯑꯣꯏꯕ ꯌꯥꯝꯅꯁꯨ ꯂꯥꯏꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏꯅ ꯗꯨꯀꯥꯟꯗꯒꯤ ꯂꯩꯗꯧ ꯁꯔꯨꯛ ꯌꯨꯝꯗ ꯁꯦꯝꯃꯒ ꯆꯥꯕꯁꯤꯅ ꯍꯦꯟꯅ ꯍꯦꯜꯗꯤ ꯑꯣꯏꯕ ꯑꯣꯏꯕꯅꯦ ꯗꯨꯀꯥꯟꯗꯒꯤ ꯂꯩꯅ ꯆꯥꯕꯗꯨꯗꯤ ꯊꯥꯎꯗꯣ ꯑꯐꯕꯅꯤ ꯈꯪꯗꯦ ꯐꯠꯇꯕꯅꯤ ꯈꯪꯗे ꯑꯗꯨꯝ ꯑꯣꯏꯗꯅꯀꯣ ꯑꯗꯨꯅ ꯌꯨꯝꯗ ꯁꯦꯝꯅ ꯆꯥꯕꯁꯤꯅ ꯌꯥꯝꯅ ꯐꯩ ꯑꯍꯥꯟꯕꯗ ꯑꯩ ꯑꯥꯂꯨ ꯈꯔ ꯂꯧꯖꯔꯦ ꯑꯗꯨꯒ ꯕꯣꯏꯜ ꯇꯧꯊꯣꯛꯆꯔꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯏꯪꯍꯜꯂꯕ ꯃꯇꯨꯡꯗ ꯁꯤꯡꯖꯤꯠꯇ ꯐꯖꯅ ꯁꯨꯃꯥꯏꯅ ꯁꯤꯠꯇꯣꯛꯂꯁꯤꯀꯣ ꯑꯗꯨꯒ ꯔꯥꯏꯁ ꯐ꯭ꯂꯣꯔꯁꯦ ꯈꯔ ꯑꯗꯨꯝ ꯍꯥꯞꯄꯤꯔꯁꯤ ꯑꯗꯨꯒ ꯑꯇꯥ ꯍꯥꯞꯄꯁꯨ ꯔꯥꯏꯁ ꯐ꯭ꯂꯣꯔ ꯍꯥꯞꯄꯁꯤꯅ ꯃꯍꯥꯎ ꯂꯩꯕ ꯍꯦꯟꯒꯅꯤ ꯑꯗꯨꯒ ꯑꯇꯥ ꯍꯥꯞꯅꯤꯡꯉꯁꯨ ꯍꯥꯞꯄ ꯌꯥꯏꯀꯣ ꯑꯗꯨꯒ ꯒꯨꯜꯃꯨꯁꯤ ꯄꯥꯎꯗꯔꯁꯦ ꯕ꯭ꯂꯦꯛ ꯄꯦꯄꯔꯁꯦ ꯈꯔ ꯍꯥꯞꯄꯤꯔꯁꯤ ꯑꯗꯨꯒ ꯊꯨꯝ ꯈꯤꯇꯪꯒ ꯆꯥꯏꯁꯤꯜꯂꯁꯤ ꯑꯗꯨꯒ ꯆꯤꯂꯤ ꯄꯦꯄꯔꯁꯦ ꯈꯤꯇꯪ ꯍꯥꯞꯆꯤꯟꯕꯤꯔꯁꯤ ꯑꯗꯨꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯁꯜꯂꯁꯤꯀꯣ ꯑꯗꯨ ꯏꯁꯤꯡ ꯍꯥꯞꯇꯕꯤꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯣꯠꯄꯤꯔꯁꯤ ꯏꯁꯤꯡ ꯍꯥꯞꯄꯗꯤ ꯑꯃꯨꯛ ꯄꯦꯠꯈ꯭ꯔꯅꯤ ꯑꯥꯂꯨꯁꯦ ꯕꯣꯏꯜ ꯇꯧꯊꯣꯛꯄꯅꯤꯅ ꯏꯁꯤꯡ ꯍꯥꯞꯇ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯌꯥꯎꯗꯕꯤꯗ ꯑꯗꯨꯝ ꯇꯣꯠꯂꯁꯤ ꯐꯖꯅ ꯇꯣꯠꯄ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯑꯁꯤ ꯑꯗꯨꯒ ꯑꯇꯥ ꯈꯤꯇꯪ ꯍꯥꯞꯆꯤꯟꯕꯤꯔꯁꯤ ꯑꯗꯨꯒ ꯐꯖꯅ ꯇꯛꯑꯁꯤꯀꯣ ꯄꯥꯛꯅ ꯇꯧꯅ ꯇꯛꯄꯤꯔꯁꯤ ꯌꯥꯝꯅꯁꯨ ꯊꯥꯍꯟꯗꯕꯤꯗ ꯌꯥꯝꯅꯁꯨ ꯄꯥꯍꯟꯗꯕꯤꯗ ꯃꯌꯥꯏ ꯆꯥꯡꯗ ꯑꯗꯨꯝ ꯊꯝꯕꯤꯔꯁꯤ ꯑꯗꯨꯒ ꯒ꯭ꯂꯥꯁ ꯑꯃ ꯂꯧꯖꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯔꯥꯎꯟ ꯔꯥꯎꯟ ꯇꯧꯅ ꯀꯛꯄꯤꯔꯁꯤ ꯑꯗꯨꯒ ꯃꯅꯨꯡ ꯊꯪꯕꯒꯤꯁꯤꯅ ꯑꯃꯨꯛ ꯀꯛꯀꯗꯧꯁꯤꯅ ꯈꯤꯇꯪ ꯄꯤꯛꯄ ꯑꯃ ꯂꯧꯕꯤꯔꯁꯤꯀꯣ ꯕꯇꯟꯒꯤ ꯃꯈꯨꯝ ꯈꯪꯗꯦ ꯖꯍꯥ ꯑꯃꯕꯨ ꯑꯣꯏꯔꯁꯨꯀꯣ ꯑꯗꯨꯝ ꯈꯤꯇꯪ ꯃꯉꯣꯟꯗꯒꯤ ꯈꯤꯇꯪ ꯄꯤꯛꯄ ꯑꯃ ꯁꯨꯃꯥꯏꯅ ꯀꯛꯄ ꯌꯥꯕ ꯑꯃ ꯂꯧꯕꯤꯔꯒ ꯁꯨꯃꯥꯏꯅ ꯔꯥꯎꯟ ꯇꯧꯔꯒ ꯀꯛꯄꯤꯔꯁꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯀꯛꯄꯤꯔꯁꯤꯀꯣ ꯑꯗꯨꯒ ꯌꯦꯡꯉꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯀꯛꯄ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯈꯥꯡ ꯊꯥꯡꯒꯠꯆꯔꯦ ꯊꯥꯎ ꯍꯩꯖꯤꯜꯂꯁꯤ ꯑꯗꯨꯒ ꯌꯥꯝ कन्ना साद्रिङैदा थावसे याम कन साद्रिङैदा हाप्चिल्लसि अममम तौना अदुगा सुमाइना थावसे सुमाइना लेबिरसिको अदुगा तमना तमना तौना मथंगासे सुमाइना ओंथोकपिरसि याम यांगबने याम लाइबने मयाम अखोइना दुकानदै लौदुसरु युमदा सेमगा चाबना हेना पै अदुना युमदा सुमना सुम यामना चमना सिंपल दा चानिङाक्पा मतमदा अदुम सेमगा चाबा याइको मखल मखलदी अदुम सेमनिंग मꯑꯣꯡꯗ सेमबा याय अदु मोरोकसे सानगेसु याइको अइना आंगांसिंग चागदौ ओइबनिना याम कन्ना हापत्रे मयाम मुल्ले अइ लौथोकचरगे फजना मꯑꯣꯡसे फजरेको अदुगा केम केम लाउरदना लोइजरे मयाम येंगो मसक्सु उबदा याम थीना फजरे अदुगा यामनासु हेल्दी ओइबा आंगांसिंगनासु अदुम चारगा पुक थनबसु यारे स्नैक्स ता खंगदे ब्रेकफास्ट ता अदुगा लंच तासु अदुम पीबा यारे आंगांसिंगी सुमाइना सॉस ता लुप्पा चाबसिदि महाव खुलैसिदि याम थीना हावे मयामसु ट्राई तौरगा अदुम येंबियो अदो मयाम अगी वीडियो सिबु नुंगाइबिबा तारगदि लाइक कमेंट सब्सक्राइब तौबा काउबिरंगनु बाय बाय।